Social welfare loisangna mafam hompu henbada thamlakpa nausum mai pakle nausum sida thamlamba angang ani sure lamang tumangda angangsing hundoktuna mangan bigano director uttam Manipur na saukhalakpada yaurakpa maramsingdagi oigadoribana natraga kari karamba maramsingdagi oigadoribano chapsana khangdaba mawongda pokpada ngairiba angang nupa amasung nupi masasingbo mina thengnagadaba mafam amasung thengnaroidaba mafamsingda hundokpagi thokdok yamda toina Thoksilakpadagi Manipur Lengake Social Welfare Loisangna Tongan ba Children Home Singge Thongalda Nausum Cradle Point Home Puhena Thamlakpagi Mahi Chaboy na Hojek Paubada Pokpa Kuidriba Angang ani Thamlamba Thengnarakpana Loisang asigi Taurang asibude Mai Paklabaso Pokpada Ngaidi Bangang Sing Thamlambagi Thokdok Thoksilagliba Side Apaba Khongthang Waidabagi Mathakta Miyoibagi Lisat Waigadra Haibagi Wahang Kaya Hangnarakle Wahang sing asigi chapchaba paukhum thirubada pausi asina loisang asigi director ngangom utam ga hakthengna sanakiba warida mahak na hai lamhang tumhang da pikli bangang sing hundoktuna mangan bigano makhoi su tungi yumbidel oirakadori banina makhoi bukan se haujik children home khuding makta loisang asina thawaina semduna thamlamba nausum cradle point sing asida hundoktuna mangan ge khan bangang sing adu mangan da na puraktuna thambirammo loina na Angang yokpa semba ngamdaba singisu maram charabade loisang asina thodang laujari haire director na makata na hai loisang asina semgatpa nausum singda pikli bangang sing thambiram bahai base makhoi gi punsi kanaba nei haujik phawbagi oina de asigumba nausum asida thamlamba angang ani sure adubu atopa thodok kharada de pikli bangang singbo phatta haudi marak amasung toilet na chingbada langthok pirambadage khunbagi thodok singsu yamna thokre pokpa kuidri bangang singbo amora kai marakta langthoklamlabade angang sing aduge Nakong na singbada tilkang sangbadage madubu lauktoktuna angang adubo masa mau panalehen na buhat na bada awaba kaya mayong nay maramasina angang singbo lamang tumang da hundok pibagi mahudta loising asina semgatuna thamliba nausum singda thambira muhai de karigumba sigumba nausum sing asida thambira bathoklabade angang adu masa mau phaba masung nada yektaba angang ama ohena na buhat na bada pangal thoi hai de amaromda kanagumbana luhongdringaida yumban lambi da khongda badage Angang poglakpada mama mapa oigidoriba sing aduna masagi kai khumnabagi ni haiduna angang dugi punsigi mayokta makhal kayagi thabak sing satharak paibase crime makhal amanei aduga sigumba thawong sing satharam baibase su lamsat naidaba miyoi sing oibadage thogalambani haina su thajai maramde haujik masa phangjadaba amasung mama mapa oijaningba miyoi yamna lei hairaduna loisang asigi maikeidagi phangba angang singbo makhoina yoksaraga angang adugi punsi kananaba honarakpasu yawe Maram asina pikli bangang singbo mangan bagi damak hundok paibase achauba crime amani haire mama mapa oigadoriba miyoi sing aduna karisu khangjadri bangang da taina duna mahaki punsi mangan na bohna bachumde director na makata na phongdokibada haujik leiriba children home sing da sigumba makhalge nausum hompogi mathakta thamle karigumba nausum asida angang ama thamlamlabade elam amagi mateng na children home adugi miyoi sing da khudakta khangan gane khanglaba matungda loisang asida panthadana pau pirakane Social welfare loisangna nausumda thamlamba angang phanglaba matungda angang adu kanana thamlambano haiduna khongul libagi lambiromda tanaduna chatloi loisang asigi mathaude angang adubo mi oinanaba hinganbane loisang asina nausum sing thawaina thamlibagi maramde lamhang tumangda pikliba angang sing hundoklambadagi angang sing adugi haksangi saruk sing huina chelaga purakpagi thokdok phawba laikhre haire mamang sahida chandelgi church amagi toilet ta pikliba angang amasu langthoklamkhi angang du kuina ta duna lerakpadage manakong amasung manatonda hansanglamme adubo madupum namak lauktoktuna mahakpu kanana bohna bada yamna waki haire maramasina nausum sing asi thamlabade masida haplamba angang sing panthadana doctor singi manakta puduna medical checkup tawraba matungda yokpagi thabak paikhatpada khudong chare maramasina pikli bangang singbu nala amadi turel na chingbada sina phangba masung karigumba posak amage manungda hapsilaga fanganabagi thawong sathabigano Mi ama oigadoriba angang amagi punsi mangan biganu haire nausumda thamlamba angang sing karamba phurup kanglup kino haiba khangba natabanina khudaki waina temporary waiba maming ama khangnanabagi damak tholle angang adu kanagumba miyoi singna yoksagi haiduna laktriba phauba temporary maming aduda aduma khangnai aduga angang yokpagi thabakna specialized adoption agency SAA na thodang lawe hairiba agency ase haujik wangkhaida lei haire loisanggi lam amasung building leijadabadage agency asigi mafam ase asanba yum ama wairaga chalaibani haire nausumda thamlamba angang singna thani faubade mafam asida thamgani aduga thani gi manungda kanagumbana wakhal khanthabang amhogdabadage lapthoklubani haiduna lausin jage laklabade matik saba maram sing thidok laba matung da piga nei
aduga laktragana angang asibu yoksaningba miyoisingda pinanaba process tawganay masigidamak legal free for adoption gi makhada thabak lokhatkani haire masigidamak caring portal haiba ma hangdoktuna leire aduba hojik portal asigi kuthangda angang yokningba miyoi kaya ming chansilaktuna ngainaraga leiri haire asigumba miyoising masak khangdoklaga anganga hakthengna hananabagi thabaksu chathai adubu makoina tasengna mama mapa sakna yoksagi hairagate court ki mateng logduna mathau taba procedure sing pangthoklaba matungda khosinai adumoina mag angang pithokpa matamda amukta da hekta pide tha ani gi matamda angang adubu makoina nungsi chanana loina bra haibadusu yenge hairiba matam asida karigumba ona taina baromda leiramba thoklabade pithokluraba angang amuk lokhotkani haire aduga kanagumba matana yoksagi haiduna laktrabade angang singbo masagi sahi taruk surokpa phauba SAA da thamgane mafam asida doctor amasung nurse laigane angang aduna sahi taruk helaklabade mahak children home da amuk thamlagane home da thambagi matamna sahi taragani pan phauba ohenduna mahi masing tambigane adubu sahi taragani pan gi matungdagi de home da thamba yaroi daubanina masagi sahi kunga mathoi surakpa phaubada thage lupa lising mari piduna mahakna pamba mafam amada laihanbada ayaba pigane masagi sahi kun mathoi phaubade makhoi masa matik sana ba loisangna saingak pidaba matungda maromdom hingnabagi lambi yanghangani haire loina na hojik leiriba care portal ase malem gi thakta leiriba ne laiwa kasagi parents sing na yoklabasu yai natraga mapan laiwa ki miyoi sing na pamlaga de yokhi basu yai hojik phawboda mapan laiwa ta puduna yokhi bangang sing yaukre adubo yokani haina pukhraga chana dabadage abuganna purakpasu yawi haire hojik phawboda manipur da ngang yoksagi haiduna lakpa singi manungdage Europe ki laibak singdagi miyoi singna namme adubu yokani haiduna pukhiba matamda sahi taruk taret sukhrabade mafam aduda chana dabadage ningai tarokpa yawe adubu karigumba hairiba sahi matang asi yogdringai piklingaida mama mapa kanano thiraktrigaida puduna yokhibadade chana dabagi thokdok thokte adubu chawrakanda kanana karino masak khanglaga pukhibadade problem thokrakpa yawe makhoida ahaw ba pizaduna luna tawragaso makhoigi wakhalda susinba ngamdaba yawi haire aduga karigumba nausumda thamliba mama mapa oigadaba singna angangbu amuhanna lauksinjagi hairabade tha anigi manungda lauksilagadabanai hairiba matamasi helagade ayaba pide ngayaki oina nausumda thamlamlaga kona angang adubu pamlakpadage lakpasu yawe amaromdana yokpa thakpagi thogdang loba ngamjadaba mama mapa oiragasu loisang asida pau bibiyu haire aduga kanagumba mama mapa singna makhoige sahi taraga nipan sudriba angang singbo loisangi oina lairiba rule gi matungina children home sing da puraktuna thamlaba yai aduga angang aduna sahi taraga nipan suraba matungda amuganna lauksinjabasu yai haina phongdorokhe panba yabade tha asigi taragi numijungba matung pung taraga ni 2 minute anirom tarakpada imphal ge diula lenda leiba mahila kalyan samiti na chalaiba nupa masa singi children home ge thongal da thamba cradle point da pokpa numit tarung ni rom da ngai ri bani thajaba angang nupa macha ama thamlambagi thokdok thokiba laikhrabane